Chief Minister N. Biren Singana Tagalakpa Facebook page ta warol angkatang mayam da thamjaramge. Haujikta Honorable Prime Minister Shri Narendra Modi ji gi call ama lai review taunaba yamna lebak thiba ngasi thokiba landslide ki mai situation du gi damakta Manipur gi praja sing gi damakta adugumlaba PM gi deep concern adubo thamoi sengna thagat pasu phungdoki loina na mahakna center dagi pangbi haba mating su pangani hainasu thajaba pirak leire du hauji NDRF ki team sing hariba mafam madura thungkhre hainasu CMN Biren na thagalakpa post asina su ulli Haujik foki oina phangba thajaningoi ba pawng tangana mayam da thamjaramge ngasi nungalamdai pung amaron taba matamda None district ki manungsana leiba Tukul railway junction gi manakta makhum part 5 manakta anga ko phangna singjau ningkhairakpadagi thaudokta Haujik foki oina miyoi laikhidabasi nipan sure haina source amana pali aduga hairiba laikhidraba miyoi nipan sigi manungsida amadi railway labor ni maksi BSc ni duga atopa miyoi tarit asina Indian Army gi territorial army personnel singni hainasu sources ni makhata na pali duga mayam da soy soy update pizarki mayam punna update ngamina senesu channel sigi meke digi mayam na thamjari makasa thara point Eastern Express ta phone kiba top power ga mayam na thamjage Thailand gi ngam khaida leiba junta gi outpost ta KNU na akan balanda sa thari Myanmar border gi meter khradamak sangsilaga leiba junta gi military outpost ta Haukiba numit humni gi mamangdagi leptana Karen National Union gi KNU gi lanmi singna akan mamongna nungmai kapsinba amadi landaba gi thabak leptri hairi output asi Karen gi oka yit hata village manakta leibani mafam asi Myanmar gi state ama oiriba Mailawadi state ki sahar manakta leibani mafam asi da haukiba nuwaiju numitagi Karen National Liberation Army gi lanmi singna akan mamongda leptana attack sa tharakli amadi KNU gi lising makhada Karen National Defense Organization KNDO yauna akan mamongda junta gi lanmi singda leptan lan kapnari kanna kapna ba aduda KNDO gi maikedi gi phongdokpada lanpham aduda Myanmar gi military gi maikedi gi masing khangdaba air strike kya KNU gi force amadi makhoi gi sungsinaba lanmi marakta target tawduna kapsilakpadagi makhoi gi lanmi ahum sikre dugo kun hena asu apanangkhre haina phongdorakli junta gi maikedi gi fighter jet ani ningthokabe numitigi paisilaktuna akan balan satharaklabasu hauju phawi oinadi KNDO gi lanmi singda asu apan thuan mangamdri junta lanmi singna oka yit hata da akan ba sakti leraba bomb sing kapsilakpana makhoina lariba mafam adu mikup khudingi nekhali thaudo adu da mafam adu da leiba local gi miye mana phongdorakpada Myanmar gi lanmi singna kapsilakpa ahoba makhol gi bomb sing aduna maram oiduna anga amata themba yadana kapnari imung manung sing masoi tana sanakhre makhoi khudima akibana thalle habu afam phongdorakhi Makasa tharakpo ina to papaw mana Udaipur da dukan phamba Hindu ama thangna kaktuna khathiba miye ani edu phabagi damak police officer manga promotion pikre sigimtang na mayam da update pijarake Rajasthan gi Udaipur da tailoring tawduna leiba dukan phamba nupa ama bu yamna tamthiba mongda khathiba miye ani edu fagat khibaga mari lainana makhoi bu phana ba hona ba thaudang chawna lokhiba Rajasthan gi police officer manga state asigi chief minister Ashok Gehlot out of term promotion piri haina ngasi lauthokre makhoi bu promotion piri haina lauthokiba si ngasi nungthil state asigi law and order situation gi akhanaba review meeting amada phongdokhibani mifam adura chief minister Gehlot na phongdokhibada Hindu gi tailoring tawba kawi lal kawba miyedu terrorist ani eduna tamthina hatkhiba miyoi singadu Muslim kangbu gi miyoi ngaktani amasuma khoina pangthokiba crime gi weba tamthiraba thaudok singadu video gi online da thadoraktuna viral satnakhibani thaudo adu asum aran thidana miyamna kian khangnabagi dama thawoina viral satankhibani haina ma na haiki thaudo adu gi matuna miyoi ani adu gi mathakta anti terror law UAPA gi makhara case ama register tawkhre haina su minister na phongdokhi Police na thaudo adugi matana thijin badagi khangmangam le madudi thokriba thaudo adumak miyamna aki akhang pohanabagi damakta sumila li khangdana thawoina tawge haina tawkhibani masigi matana chief minister Ashok Gehlot na marik sumba pawdam sing miyamna khangan ki hari thaudo adugi matangda state adugi miyamna phongdorakpada miyatpa miyoi sing adu dawat Islamicam maru oiba mari lainawa kangbu sing oiram yai makhoi Karachi based Sunni Islamist organization gi suhana na mari lainawa kangbu singni kanglubasi Pakistan da leiba Tehrik-i Labbaik
extremist group ka puna thabak tawba kangbu ne haina phungdok narakhi thawdo asigi matungna chief minister gelona state adugi lebak mayamna pungning fathna lainana ba appeal tawbaga loinana police official singda su state sinba thungna sabsa ba thabak lokhatuna trouble maker sing lakshinduna thamgadabani haiba akan ma yathang pikre so hairi Makasa tharapoina naharol gi thodang poksi tna sumna update tawri Udaipur mihat ki park sana hingsa gi thawong kya satakre protesters singna police te attack tokre constable ama sokle Rajasthan gi Udaipur da Muslim ani na Hindu terror ama manga kaktuna hatkiba thodok tu ga mari laina state adugi Rasaman district ki Bim town da protester amasum police ki marakta akan makut thonakre police na protesters singa du control tawna bo hona bada protesters singi maike digi police da nung thajinba amasum mi sokpya ba khulai sing sijina duna attack torakpadagi hingsa gi thodok thokre thawdo dura police constable Sanjeev Chaudhary koba protesters singi maike digi athawba khulai sijina duna attack torakpadagi sokle solaba police constable asigi phibam luna lairi police constable asi JLN hospital like naramadi phibam lushiraktuna Asmer hospital refer tokre hingsa gi thawong andu satharakpadagi SDM Rahul Jain city station officer Surendra Singha amasum atai personal care hospital laktuna yengsilamki protester singadu tankhaina ba hona bada police ki maike digi nungmai round tara blank fire tokhi loinana protester kaya lathi charge tawbadagi asu opanangki Bim da hauzik oiriba situation asi yamna khudong thine oiba phibam ama leibadagi pamdaba thodok sing thoktana ba haiduna ahenba police force sing mafam aduda thomjinkhre Udaipur gi thawdo ase hanakta TV channel discussion channel amada BJP gi hana spokesperson oiramba Nupur Sharma Prophet Muhammad ki mayokta criticize tawkhibagi leba watho oiringaida Hindu tailor amana Nupur Sharma bu saugatuna social media ra thagalubagi miyoani na makpu manga kaktuna hathibani thawdo ase gi mari lainana police na satharakiba investigation ngarang numidang Rasaman district ki Bim area dagi mara laiba miyoani du fare Pawgi source amana hairibana BJP gi lusingba Nurpur Sharma laikidraba tailor adugi sahi nipan khakta ngariba masano pa aduna sagatuna social media ra upload tawkhibani thawdu odure equis ani etuna Nurpur Sharma bu sagatuna social media ra upload tarakhiba adu Islam singbu ikaiba pibini haina angang adugi apokpa mapa Hindu tailor adu hatkibani watho sina maram oiraga Rajasthan gi mafam sinba thongna hingsa gi thawong kya sa tharakpadagi police na curfew thamkhre Jamaat Islami Hingi maike digi Udaipur mihat yamna kana kanem tokre lobasigi vice president professor Salin engineer na phongdo khibada Udaipur dagi Hindu tailor hat khibasi yamna sakhataba thawongni Islam da siguma hingsa gi thabak sathribising asigi mafam leite mara leibising leba asigi leiriba logi matung ina dandi pigadavani Rajasthan gi chief minister Ashok Gehlot na Udaipur mihat ka mari lainana all political party gi mipam kaukre Miyar asigi mari lainana makhoi ani gi manungda amadi English ani ga taraga mari da Pakistan gi Karachi da leiba da wari Islami hariba terror group asigi manakta salure investigation asida miyar asi Pakistan based of extremist group singa mari lainana Rajasthan gi DGP LM Lathar na phongdokre DGP asina makhatana hakhibada thawdok tuga mari lainana miyo ani fakhiba dugi mathakta atopa miyo amasu case asiga mari lainana detain tawre Jamia Masjid Delhi gi Sachi Imam na Udaipur miyar asi akan mamona kandem tokre miyar asi yamna pangdaba ma oibitana tana Islam gi mayuktani haina phungdoki miyar asi gi matangna leikidraba masanupa Yas amasum Taruna haikibada nungti numit khudingi makhoi gi apokpa mapara sakhangdaba singna threaten call lakpadagi police ta matam sana report toki aduba police ki mekedi gi action amata lakhide makhoi gi mapana social media da soibedigi objectionable comment ama Thagalugi matangna police na phabagi thawdok laikre madugi matung bail la thulakibani loinana thawdok tugi matangna police station na pangthokiba compromise meeting na makhoigi apokpana lale haijakhrabani thawdok tugi threaten call kaya lakhibagi matangna police ta complaint tokibising aduda yumpham moiraka matam sana action lokhalamba tarabadi mihat asi thoklam loi haina su phongdoki haujikoina di miam pau simatang se lusinjarage masu miam puna update ngai minasi and thank you